Apokpa Macha Langthoknaba Hotnaramba Manipuri Nupi ama Ahmedabad Phare Manipuri gi lalomki wi laying lina kau Nupi ama na masamaki Apokpa Macha bu Langthoklamnaga sien kinaba hotnabada miyamna uhobadigi faraba matung Ahmedabad ki Vijalpur police ta sinakre hari thaudo asiga mari lainina Sri Nandana Nagar phase 4 leba Manisha sa kau Nupi ama na complaint file torakpadigi thaudo asida sienariba lalom kiwi laying linagi matakta IPC gi section 317 gi makhada FIR ama register tawre hadi Manisha sana thangalakhiba complaint adu da palliba wafamdi mauna lai khurumba luiraba matung masa khangdaba nupi ama ma ka thenaki mauna magi apartment adu yauraba matungda yumthangnabada lairiba singna angang kapagi makhol tabadagi langnarakhi madugi matungda angang ama staircase ta leiba ukhi Kudakta masak khangdaba nupi adu fanaba miyam tanaba laukhi haidi miyam nupi adu bu farba matung wohong pohang tawda nupi adu na angang adu bu mi kana su khanganingdabadagi langthoknaba hotnabani haiba masana haidok charakhi haidi thaudosi matana police ta paw pibuga loinana nupi adu bu custody ta pukre hainasu pawsina makhatana phongdorakli ngasi numida wairam phongkiba tongan Manipuri si phong singdigi amasum thokiba thaudowa thok singdigi maru oibe I pawsing khonga saraga Manipur top channel gi makedigi mayamna thamjagi ahanbada UCM amadi pawmi yawba team amana Indo Myanmar border pillar 82-83 gi phibam yengsinkhre United Committee Manipur UCM gi mihut kangbu amana pawmi kangbu amaga loinana Indo Myanmar border Sayana duna laidiba border pillar number 82 amasum 83 yengsin khongset amasakre yengsin khongset adura UCM gi president Jaisandra Konthau jamna phongdokhibada Manipur amadi India lainga asina singi manung hanjinba maphamsingda project ya pekhale lairaba singi sakthung phanghalliba haijarabasu ahoba kiyana pik thana laidi haina phongdokhi border pillar number 82 da lairiba Nongkam Satang Village Authority gi Chairman TK Kauthulna Khul gi awat apa kya gi matangda pawdam laduna khul asigi kumja English ngamaga samapan yangkhai gi nithoida Manipur gi ngamkhai ngakpa khul ama oina Indo Myanmar border da khunda laita duna lakhibani hauji yumnak yangkhai rom leiduna missing sani hena rom leiduna missing sani hena leire khul asida All age pension fangba yaraba Prime Minister amade Manipur lengaki health card fangba yaraba ahal oiraba imung kya leire phangpham thokpa sing pibinabasu haijakhiba leikre adubo ngasi phawbo mari reinaba tengna pal DC amadi SDO na thaba amata lokhot leitri masida natana lambi thongsu semidri khungang asida community hall guest house amata sabidri amasum Janjiwan mission gi kanaba amata phangdri hainase phongdorakli amaramdana bom leramle Senapati district ki manung sanba henbung daleba kuntrago humdo AR gi post mayada masakhangdaba miyoi kharana thamlambani haiba KG mari romlumba IED bomb amalerambadagi bomb disposal squad team na lokhatlaga pokhayan khre haidi atopa paw amanamo tongan ba loop sing na kaukhiba total shutdown mahuksa gi punsi da sauna akaiba pikhre Manipur bu India lenga na loksin khiba numit October 15 bu Yaningdaba phongdoktuna numit asibu National Black Day haina sai khudingi total shutdown tawbagum ngasisu ayuk pung 3 tagi numidang wairam pung 3 fawa aina thingraba lahulup sing ya apun malup Corcom Socialist Revolutionary Party Sorepa amadi atai lahulup kaya na kaukhiba total shutdown na Manipur gi mauksa gi punsida sauna akaiba pikre Total shutdown sina maram oiraga dukan amadi kaithel sing famnakide lambi da lanai gari khara natana passenger puba gari sing senakide lambi sarakta mi thokpagi sang handakhi ningsing bayai India na Manipur English sing amaga samapan nifuga mapan gi September 18 da Shillong da leba asigi ningthaugi khwek namduna lauraga kumja English sing amaga samapan nifuga mapan gi October 15 da Manipur bu lauksinduna India lengak tille haina lauthokhiba numine Hairiba numit asibu yaningdaba phongdoktuna sai khudingi numit asibu lamdam asida Black Day lakthoktuna lakhibani haina supali atopa paw manamo Manipur gi khwaidigi chawa demand gi issue di ST status dimani issue si khanabada BJP gi mihut lakhide ST DCM thasigi tarago humdoi gi numit yung bapung baro makhaidagi hauraga Imphal gi Sanjen Thongda lebe State Guest House ki conference hall schedule trap demand committee of Manipur gi thaumisinga
Manipur operate tawriba political party singi mihut singa maitai AST demand gi matangda interaction session ama pangthokre thauram madugi mapung oiba pandamdi Manipur gi yelhomi singi manungda maru oiba ama oiriba maitai bu India gi constitution gi manungda AST list salhallu haina AST DCM gi lising makhada hauji sangshilibi iho sigi matangda political party singi opinion amadi phirep sing khangdok minabani AST DCM ki Vice President Lieutenant Colonel N Lokendra Singhana preside tawduna pangthukiba session aduda AST DCM ki Chief Petrol Moirangthem Naudaland Khomba amadi advisor Professor Hais Zayendra Kumar Anisu dais the funky interaction adugi damak mangjonuna BJP INC NPP CPI CPM NPF NPP ki faction ani RPI Athawale Amasum Ate Party Taragani Twigi United Antenasing Bada Invitation Piki INC NPP RPI Athawale Amasum Party Taragani Twigi United Frankie Mihut Ahum Session the Saruk Yabalaki Labor Activity Center Amasum Manipur Government Padiba Asoba National Party Moidiba BJP Gimhut Laki de Haina AST DCM Gi Publicity Secretary W Anan Maitegi Cyril Amanasohari Cyril Sinamakatari Badi interaction session adu President haudo warol piraduna maitai AST demand gi marueba vision ama mission thamnaduna political party ki mute singda magi party na maitai AST demand gi issue sida kari wakhalama di phirep lairibano haibedu thambina busu appeal tawkhi marathana CBSE na sahi sigi November amadi December da class 10 amadi 12 ki first term exam pangtholagani Central Board of Secondary Education New Delhi ne sayi sigi November amadi December da class 10 amadi 12 ki offline parikya pangthoklagani lakthokre parikya gi matamni tha sigi taragani pana lakthokani haidi CBSE na makata na phongdokhibada parikya gi matam minute maudra oigani second term gi parikya na mathang sahi gi March amadi April da pangthokani hainasu CBSE na lakthokre haidi Makasa tarak point na to pamaru eba paukra na miyohom number 4 gram satru ka kunga mga ka kona na police na Phare ngarang Imphal Dimarpur lambida Hyundai i10 registration number MN01 Z6826 ta tungna lakpat Nupi ama yawna nupa ani dagi number 4 gram satru ka kunga mga na police na Imphal Dimarpur lambidagi Phare hari Phara basing adudi Helkhomang mati say kunga taret Apokpa On Kolun Mate Ke Molsang Village Tengnopal Molmon Village Sandel District gi Mistress Nemnai Kim Haukip Say Kungamapat Mapureba Yang Kholet Haukip Amadi Yang Kholet Haukip Say Nipugamatu Apokpa Thangkhopau Haukip Kawi Mieo Masina Sapon Cap Yang Kai de heroin powder Singasi Hap Laga Purakpane Makhoi de Aadhaar card ahum mobile phone ahum recover tawre Na police na case malakotuna makhatana thizin bagi thabak sa thari hairi Makasa tarak point na to papawa mana condition amata thamdana NPF na BJP na lusingba laingak ta mapung fana saugat padagi Manipur ing tappa state ama oiba ngambani Minister Dikho BJP na lusingba sungsinaba Manipur lenga asida Naga People's Friend NPF na karigumba condition amata thamdana sungsinaba lenga asida mapung fana saugatuna lakpadagi rajniti oiba sarangnaba amata thawandabadagi sahi mari makhai ing na tapna laingak sasan tawduna chawkhatpa Manipur ama oinabagi lambi sangsinba ngambadana tana tangdu laitaba Manipur ama ohenba ngambani haina Public Health Engineering Department gi Ministry Losi Dikhon phungdokre Wapamasi ngarang 48 Mau Assembly Constituency gi NPF ki workers singa madi khul singi lusing basingi oiba amat oina punsin miki asauba thauram ama Mau gi asupida pangthok pada saruk yaraduna wangang pada minister na phongdokhi bani so haidi makhasa tharak poina to papaw man Imphal East district sunga sidagi CM Health for All scheme haudokre masa mau faba Kunayamagi mirul uhenanagi pandamda Manipur gi Minister N Birena ngarang CM Health for All scheme launch tawkraba matungda ngasi National Health Mission gi State Mission Director Dr. N Shamjai na lusingduna hautokre loinana yumthong khuding sangduna anaba miyoising ana layingbagi thabak sathabaso hokre Imphal East District hangang kendra gi manungsana luang sangbam amadi asan bigay gi Health and Welfare Center gi makhada laiba primary health care amadi
Chronic Disease Management Sinduna Pangthukiba Thauramadu Imphal East District ki CMO Dr. Indira Lorembam Luang Sangbam Gram Panchayat ki Pradhan S Angau Department ki Mihut Singamadi Panchayat ki Thau Puba Singsu Saruk Yaki Haina Pali Atopa Paumana Bigamnom Village the Parks and Combing Operations at Takre Haukibo October Taraganitoida Bigamnom Village the Kukiller Hulup Amagi Gather Sing Oigani Haina Singnaba Kulai Pai Bisina Kunja Sing and Nomai Kapsinduna Landa Silapuriki Kunja Manga Hatkiba Pigliba Angang Ama Asu Open Nangan Kiba Dugi Matunda Kulai Pai Bising the Fan Bukitamak Operations Satarakpadu Nasi Faw Left and Satari Nasi Masing Yam Security Force Ki Kangbuna Gamnom Village ki akoiba mafam sing operation sa takre hauzik phabi oinadi mi phami punamadi khusu khulai phagatpagi pauletri panbayabadi Manipur lenga ki mekedi gi miyoi manga numaina kaptuna hatki badu sienaba miyoi sing faduna aingoeba serak loknaba hotnaba da makhoi gi laifam natraga masak takpanga miyoi singda lupa lak manga siel gi mana pigini haina Manipur Minister en berena laktokre terrorist ki thawong sathaduna khunja manga numaina kaptuna hatkiba pikliba anga ama Shokwan Kibadu Manipur Langaka suspension of operation su Satnariba Cookie Lerholup Cookie National Friend Ena Satabani Haina Loop Aduna Fondo Kibagalunana Bigamnom Kulgi Kunja Sing Loop Aduna Hibe Inde Hibidama Makuin and Numai Kapsin Duna Hat Kibani Haina Fondo Pusulay Krabani Hanisu Pausna Makatana Fondorakli Atoba Pao Manamo Mahiroi Singi Younglen Saru Oiriba ZEO Thawalgi Office Amot Panapik Thale Mari Lenabasingi Miyeng Sangbiu Member Mairoi Kunai Damak Lamdamasigi Apava Mahiroi Putokadori Education Department Manungda Amot Panapik Thalabadi Karamna Asang Apava Mahiroi Purakadori Bano Hivisu Wanga Moidi Kobina Maram Oiduna Mahitamba Yadring Mairoi Sing Manglagadra Pakatnaring Serasida District Amagi Mahiroi Singi Yefa Thorangamadi Apava Mahiroi Puthokadoriba Zonal Education Officer Zone 3 Thawalgi Office Mamangnungdagi Amot Panapik Thale Kumza English Singaniga Taraga Marigi February Digi Saba Hokiba Kangabok Part 3 Laipa Laikai Primary School Asi Power Saba Luisindaba Amadi Nomagi Kintakiba Maramni School Asi Tumkidaure Hana Kangabok Part 3 Gram Panchayat Ki 15/3 Ki Ward Member Toksop Muhindro na Fongdokre Mana Makatana Haikibidi School Asi Matamkra Saba Horamlaga Lepre Lakai Asi School Asi na Saba Haudorak Pada Member Amu Wena Puning Tawatuna Lakibani School Asi Saba Horakpa Matamda School Saba Kangbun School Asi Sare Duga School Saba the Yawadaba Kangbu Amana ZEO Zone 3 Tawalga Manaraga Lupa Laktara Kaitokre Habigi Watok Sulaikibana Ngasi Pau School Asi Luisindana Lakibani School Asi na Lakai Asi the Pig the Bakana Visingadu Lona Bigdama Ngasi Pau support Tawduna Lakpani Ngasi Pau Tawgada Tabakti Tawdaduna Leptuna Laikibamadi ZEO Garak Sinkrabasida member Masayauna ZEO Singdesu Wakatuna Lakpani so Hari Pau Shilushilako Ngasi Manipur COVID-19 update Mamna Tamzagi Ngarang di state Sigoba positivity rate Adukimatic Hantaki Benedu Sinamo, Katanka Kalaga having a CEO in a positivity rate 4.3% lying, Aduga, upon boy in a mewing a sea Marie su COVID-19 positive oiva like the biggie repolai. Aduga upon boy in a sea COVID-19 taste of Bemue Masingsna, leasing a nigga Satruka Taraga Nipani, Aduga, COVID-19 positive oibigi report Punkibana Mue, Samaga Taragum Doini. Hari bami secara sama ketara gum doi si Bisnupuri gi ahum Susampuri gi ahum Imphal East gi kun taruk Imphal West gi humpu gum doi Kaksing gi ahum Kamjong gi manga Kangpokpi gi ama Thawal gi ama masung ukhul gi nipani haina report tauri aduga laikhidraba miyoi mari asina Imphal West gi miyoi ani Kaksing gi miyoi ama amasung Susampuri gi amaga punna miyoi mari laikhidabagi ngasi state asida claim tauri Yamna kana maming sakhalakliba yai lifestyle hariba company sina puthokсаба yamna kanaraba health products singe maramda share tawzaramge products singa dudi ahanbada ionic mineral masina bp diabetes asthma sakhau sokpa kidney sokpa allergy sinus tawba nungleiba piles naba thyroid sarugi anaba khwang naba singli nauri sonthaba ringworm asina singba fan mangame Ani suba prada asina perfect woman care haibisini masina nupi oibisingda anaba leiba haibidi puknaba perat chang naidaba
white disease setpasing phan mangami angang khawda apomba amadi angang khaw pa thanbada su phali ahum suba product asina perfect glow habani masina e singdo e uring mahing haying mathi phali unsa khuiba phali skin repair tawi amasum akhoigi mai mitpu matam pumbada nakthok thammi mari suba product asina perfect active brain habani masina khoi miyobigi IQ level hengat hali concentration remembrance power hengat hali memory booster hali amasum maintain stress hypertension depression emotional stress gisu ngakthok pangam hali manga suba product asina perfect plus habani masina miyobigi immune kankhat handuna lok lehau Hotnaramba ingthamchanba phali liver singdo e amasum tongan ba virus amasum bacteria bu ngakthui loina na sugar bp jaundice pu control tawduna thammi yai lifestyle hariba company sina puthokliba product sing asi 100% organic mineral amasum 100% herbal oiba product ni masida side effect laite benefit asina loibisinate athubada screen asida pizariba number asida contact tobiyo masida online gi kuthang do home delivery gi khudong cha bu su pizari